ngasisu channel sigi maikaidagi myam special content ma pudunu laksari ngasisu myam loksingi pukai Phinung gi Hakchang Mapangal Sontharak pagi Maram-Sing study report ni adu myam sigi article si reliable source ta yumpham weraga phongmani adu masina medical professional singi paukta ke mhut chinna bu khona budi na te haba ngasi loksingi pukai Phinung gi Hakchang Mapangal Sontharak pagi Maram-Sing myam si thamdringai gi mangoina na Amazon gi myam na kana gani khan health product ki product ani khatang myam na thamjaramge asigi product sina myam omron automatic blood pressure monitor ne aduga magi model si myam omron HEM 7120 fully automatic digital blood pressure monitor with intelligence technology for most accurate measurement aduga magi arm circumference na 22 cm dagina 32 cm for laidi loina haujup myam sigi omron automatic blood pressure monitor HEM 7120 model si Amazon choice oiba duga best sellers oiba blood pressure BP leba miyoi singi onagi monitor ne myam aduga masigi monitor sizinabda su yamna nungaiba amasung yamna live mo sizinaba yare aduga haujiu sigi price si myam offer price da 27% off ladi Amazon da aduga magi haujiu ladi price si 1948 ne blood pressure monitor si BP leba kangugi onagi sigi monitor si myam dugim dak sizinabda su nungaiba product amoiba na accuracy amasung yamna comfort oiba product amasu oi na sahi ohumsu warranty pirba product amana sigi omron automatic blood pressure monitor si myamna pambiraga sigi product si myam soidana video sigi description da product asigi link si myam soidana hapsaramge pambiba miyoi singna Amazon dagi haidiba link si sangbirakan order topiyo aduga haidiba product si myam khoi season bu koire aduga season bu yam smooth aba yam nungaiba product ama soidi adu atopa product danga myamna thamjaramge sigi product si myam acoustic masina blood glucose glucometer ne diabetes leba miyoi sina onabagi meter ne masi price myam koina ain mamangna leijakiba matamna sigi price hana oirambasi 1599 aduga sigi maman se tu yamna down oirame aduga posak su myam si Amazon source oibaga best sellers oiba product amane yumdu su yamna irai rai ne sisinaba yamna comfortable oiba product amasu oidi aduga mesigi maman se hauji si myam Amazon source ta amasum best seller oina magi sigi price only samapan go humdraga mangane khoina lekhiba matam de sigi price lising amaga satru haidi 1599 de khoina lekhibane aduga hauju sima sigi khoina purchase tobo matam na magi combo pack na lakadu si myam sigi magi meters kit simane aduga khoi magi pen simane aduga acoustic ki magi strip test strips taranga combo pack na pull up hairiba sigi product si ai khoina purchase tobo matam na combo pack oina lakadabane hauzik te amna diabetes na bagi sangji hengalakpani na yumnu thambada dukimati kana ba yumgu ne sizina bagi kana ba dugumba blood glucometer ne na khanjai mamna pambiraga di hariba product asigi link si Amazon dagi purchase tawna bagi damakta video ski description da hapsaramge adug Amazon atop offer ma supiri haji sigi test strips myam pack ta 50 pack lakku mata nearly 1k gi mya da pibne aduga sigi test strip si sama plug pack tarakadini aduga magi extra taram ga laire na combo pack oina sigi pen simane aduga magi meter simane aduga test strip sama ga tara simane plug pack oina combo pack to offer am slide sigi link si myam video sigi description na tungana hapsaramge myam apam lo khanbira kanda apam yawraga di Amazon gi order tobiyo mayam na content si makasa tazarake amukhan myam na thamjage loksingi pukai Phinung gi Hakchang Mapangal Sontharak pagi Maram-Sing aduga myam maruin sigi article si reliable source the yumpham moiraga phongmane dubu masina medical professional singi paukta ki mot sinanaba honabadi nati Phinung gi Hakchang Mapangal Sontharak laba miyoi singna ayama matamda Hakchang leng otpegi thabak tawbaga loinana sang naina Hakchang sajil torabadi yamna sauna kana ba phangani haiba study amadagi khangle Portugal da leba University of Porto gi Dr. Andre Silva na lusingduna satakiba study amagi report haki masagi sai kun amasung kunthra gi manungda leiba nupa sada nipan amasung sai humdra suraba nupa sada kunthra ga taret Phinung gi Hakchang Sontharak pagi khudong sada ba mayunari textiles dysfunction ed haina khangnaba thawong sina yumbal punsida akaiba thon baga loinana imung mahi langhan bagi maram oheli researchers singna kumja English singani ga mari dagi kumja English singani ga taragum doi faw masagi sahi nifu go humdoi dagi na sahi humfu ga mapan phaw gi manung da leiba nupa sawnga ga supna ki manga da study ma sataki hairiba miyoi sing adu gi manung da miyoi sani ga maudra ga ni thoibu sang naina Hakchang sajal tohon baga loinana atopa sani ga taragu humdoi adudi makhala matagi Hakchang sajal tohlamde National Index of Erectile function seasonaraga sangdam naba matamda sang naina Hakchang sajil toba kangbu adu Phinung gi Hakchang Mapangal kan khalak pathengna ki amasum
Minnesota-gi Rochester Mayo Clinic-ta Andrology amasung men infertility-gi makok oina leiba Dr. Landon-na haiki madudi Phinung gi Hakchang Mapangal kangkat hananaba layeng sathabada hidak langthak thabagi mathakta Hakchang sajil tawbusu maroiba pambai ama oina sijinafam thoi hidak langthak thaba khaktana kanaba phanglaktraba matamda sang naina Hakchang sajil tawhanbagi tangai phadaba lei importance natraga erectile dysfunction haina su khangnaba Phinung gi Hakchang Mapangal Sontharak-pagi thawongna yumban punsida sauna akaiba thowanbaga loinana matai manawgi marida akaiba thokali punama asigi mathakta erectile dysfunction haibasi heart disease ki maruiba risk factor ni Phinung gi Hakchang Mapangal kanba haibasina brain hormone pukning ethils nerve muscle masum I utong singna maruoina thawdang lawi hairiba mayam asigi manungda amatang soirakpada Phinung gi Hakchang Mapangal Sontharai pukning wakhal wabagi thawongna erectile dysfunction gi fibam henjin halai kariguma matamda physical amasum psychological oiba maramna pullaga Phinung gi Hakchang Mapangal Sontharak pa yawi ayama matamda physical oiba maramna erectile dysfunction ohalapani maruiba maram singdi heart disease utong funba cholesterol wangba blood pressure wangba diabetes obesity metabolic syndromes Parkinson's multiple sclerosis Peyronie's disease akhanaba hidak langthak khara saba hidak managi polam sijinaba yu thakpa sleep disorder protest cancer natragana protest sakthokpagi layeng sathaba pelvic area natragana spinal cord sokiba sinachingmani psychological oiba maram singdi depression anxiety stress amasum relationship problem ni antidepressants antihistamines natragana blood pressure wangba masum sainakol hanthana ba hidak sabanasu Phinung gi Hakchang Mapangal Sontahali matam sangna drug amasum yu sijinaba natragana matam sangna cycle thawbanasu igi ecl akaiba thonba maramna erectile dysfunction ohelai ayama matamda punsi mahing soiba natragana hakchakcha yuthak soibana Phinung gi Hakchang Mapangal Sontharakpani kanagoma maikhu sijinaba miyoi khudakta hainabi asi thadokadabani khudakta maikhu sijinabagi hainabi thadokpa ngamdrabadi chewing gum natraga lozenges gumba nicotines represent gi mating launa bohonagadabni madu fawbada kanaba phangdrabadi doctor ga tanaduna maikhu sijinabagi hainabi thadokpa ngamnaba hidak langthak sagadabani Hakchang gi arumbu helabadi Phinung gi Hakchang Mapangal Sontharai maramaduna sang naina Hakchang sajil tawduna Hakchang gi arumba hanthana bohonagadabani Hakchang sajil tawbuna arumba hanthanbadana tana igi isel fagat hali amasum stress hanthali kanagumana drug sijinaba natragana yu thakpa tarabadi Hakchang gi kayat ayamba sowanbaga loinana Phinung gi Hakchang Mapangal Sontahali maramaduna drug sijinaba amasum yu thakpagi hainabi thadoknaba matam sana lengadabani matai manawgi marida akaiba laklabadi marriages counselor amagi mateng loraga mari phagat hanana bohotnabagi tangai phadalai dysfunction ngakthoknabagi matangna khwaidagi faba pambaidi punsi meng semdoktuna machi oiba chinjak masal suna sabaga loinana Hakchang sajil tawbani diabetes heart disease amasum atai chronic disease naraba miyosingna doctor ga sang naina tanaduna anabagi phibam henjelaktana bohonagadabani Minnesota-gi Rochester leiba Mayo Clinic-ta Andrology amasum male infertility-gi mako oiba Dr. Landon-na haiki hidak langthak sabagi mathakta sang naina Hakchang sajil tawbana hiram kiyada kanaba pi sang naina Hakchang sajil tawbaga loinana machi oiba chinjak masal suna sarabadi punsi mahinga mari leinaba laina kiyadagi ngakthokpa ngami sai yamsilaglaba miyoi sing khaktana tana naha oiriba miyoi kyasu Phinung gi Hakchang Mapangal Sontharakpagi khudong sadaba mayoknari maramaduna mipum khudimak sang naina Hakchang sajil tawba yamna tangai fadi haiba ngasi special content loksingi pukai Phinung gi Hakchang Mapangal Sontharakpagi Maram-Sing myamna thamjari aduga masigi article asi reliable source da yumpa moiraga phongmune dubu masina medical professional singi pokta ki mot sinana ba honabadi nati habisi myamna thamlai aduga myam husiko nadi matang sa lusinjirage duga hayengsu anobo content maga loinana myamna puduna laksage and thank you